ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯨꯀꯤꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯁꯦꯝꯕꯗ JCB ꯑꯃ ꯂꯣꯡꯅ ꯀꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯇꯩ ꯌꯦꯅꯤꯡ ꯍꯨꯟꯕ ꯅꯨꯃꯤꯠ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯅ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯇꯨꯅ ꯑꯅꯧꯕ ꯏꯍꯧ ꯑꯃ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯤꯇꯩ ꯌꯦꯅꯤꯡ ꯍꯨꯟꯕ ꯅꯨꯃꯤꯠ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ, ꯃꯤꯇꯩ ꯃꯔꯨꯞ ꯑꯃꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗ ꯂꯩꯕ ꯃꯤꯇꯩ ꯁꯪꯂꯦꯟꯗꯒꯤ ꯍꯧꯔꯒ ꯍꯌꯤꯡꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯕꯨꯡ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯤꯇꯩ ꯁꯪꯂꯦꯟꯗ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯂꯝꯌꯥꯟꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯄ, ꯈꯩꯌꯣꯝ ꯄꯤꯕ, ꯏꯔꯨ ꯏꯁꯦꯡ ꯁꯣꯛꯄ ꯑꯃꯗꯤ ꯃꯤꯇꯩ ꯌꯦꯅꯤꯡ ꯍꯨꯟꯕꯒꯤ ꯁꯩꯊꯥ ꯏꯁꯩ ꯐꯣꯡꯂꯕ ꯃꯇꯨꯡꯗ ꯂꯝꯊꯥꯔꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯍꯌꯤꯡꯈꯣꯡꯕꯥꯜꯒꯤ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯔꯩꯃ ꯏꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯅ ꯍꯌꯤꯡꯈꯣꯡꯕꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯑꯦꯂꯥꯏꯁ ꯋꯥꯈꯜ ꯂꯝꯖꯤꯡꯕ, ꯁꯦꯅꯤꯌꯔ ꯕꯣꯔꯗ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ, ꯃꯦꯝꯕꯔ ꯑꯦꯟ ꯇꯣꯝꯕ, ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯉꯣꯝꯆꯥ ꯁꯦꯔꯥꯝ, ꯒꯣꯖꯦꯟꯗ꯭ꯔꯣ ꯃꯤꯇꯩ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯡꯕ꯭ꯔꯝ ꯒꯨꯂꯥꯝꯆꯥꯠ, ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯃꯥꯂꯡꯃꯩ ꯍꯦꯔꯥ ꯀꯕꯨꯏꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯧꯕ ꯌꯥꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯀꯁꯥꯔꯗꯒꯤ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ ꯊꯦꯡꯅꯔꯨꯕ ꯑꯍꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ 1945ꯀꯤ ꯃꯦ 13 ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗ ꯃꯩ ꯄꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯤꯇꯩ ꯃꯔꯨꯞ ꯂꯤꯡꯈꯠꯇꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯕꯅꯤ ꯍꯥꯏꯈꯤ꯫ NACN-IMꯒꯤ ꯑꯁꯥꯝꯗ ꯂꯩꯕ ꯏꯂꯣꯏꯍꯧ ꯕꯦꯇꯥꯂꯤꯌꯟꯗ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ NACN-IMꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ NACNꯒ ꯊꯝꯅꯔꯤꯕ ꯁꯦꯖꯐꯤꯌꯔ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯛꯇꯕ ꯌꯥꯏ ꯍꯥꯏꯅ NACN-IMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NACN-IMꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝꯒꯤ ꯍꯧ ꯕꯦꯇꯥꯂꯤꯌꯟꯗ ꯂꯩꯔꯤꯕ NACNꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯈꯪꯍꯧꯗꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯈꯨꯠꯍꯟꯅꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯃꯤꯁꯤ ꯃꯤꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ NACN-IMꯒꯤ ꯀꯦꯗꯔ ꯑꯍꯨꯝꯁꯨ ꯂꯩꯈꯤꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ ꯑꯍꯨꯝꯒꯤ ꯃꯐꯝꯗ NACN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ 1997ꯇꯒꯤ ꯍꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ NACN-IMꯒ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯅ ꯁꯦꯖꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯅꯔꯤꯕ ꯁꯦꯖꯐꯥꯌꯔꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯛꯇꯕ ꯌꯥꯏ ꯍꯥꯏꯅ NACN-IMꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯅ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝꯗ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯂꯥꯟ ꯆꯠꯊꯔꯛꯄ ꯍꯧꯈꯤꯕ ꯃꯦ 3, 2023ꯗꯒꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯦ 3, 2025ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯀꯛꯆꯤꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯣꯜ ꯀꯛꯆꯤꯡ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯀꯣꯀꯣꯃꯤꯒ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ ꯀꯛꯆꯤꯡꯗ ꯂꯩꯕ ꯌꯨꯝꯕꯤ ꯃꯆꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯀꯛꯆꯤꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯅꯕ ꯋꯥꯔꯦꯞꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯀꯟꯚꯦꯅꯔ ꯀꯣꯀꯣꯃꯤ, YK ꯗꯤꯔꯦꯟ ꯀꯟꯚꯦꯅꯔ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯀꯣꯀꯣꯃꯤ, KSH ꯙꯔꯃꯗꯥꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯜ ꯀꯛꯆꯤꯡ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ, KSH ꯏꯕꯣꯕꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯜ ꯀꯛꯆꯤꯡ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ, ꯃꯌꯥꯡꯂꯝꯕꯝ ꯃꯨꯕꯤ ꯗꯦꯕꯤ ꯑꯦꯗꯚꯥꯏꯖꯔ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯏꯃꯥꯂꯨꯞꯅꯆꯤꯡꯕ ꯀꯌꯥꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯔꯤꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯂꯕ ꯄꯤꯗꯨꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃꯗ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯕꯔꯃꯥꯗ ꯄꯣꯛꯄ ꯐꯣꯔꯦꯅꯔ ꯀꯌꯥꯅ ꯂꯨꯆꯤꯡꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯆꯍꯤ 2 ꯆꯨꯞꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯗꯨꯅ ꯊꯥ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯒ ꯀꯥꯁꯃꯤꯔꯗ ꯃꯤꯑꯣꯏ 23 ꯁꯤꯕꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗꯒꯤ PM ꯃꯣꯗꯤ ꯈꯨꯗꯛꯇ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯁꯧꯒꯠꯂꯦ ꯍꯥꯏꯕꯗ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯕꯨꯅ ꯁꯕ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯊꯝꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯅꯥꯊꯩꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯃꯜꯂꯦ, ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯕꯁꯤ
ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟꯗ ꯁꯦꯅꯤꯇꯦꯁꯟ ꯁꯦꯛꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ NGO 26 ꯃꯍꯨꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ IMCꯗ ꯀꯥꯔꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯀꯥꯔꯛꯇ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ IMCꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯍꯥꯎꯁꯤꯡ ꯑꯦꯟꯗ ꯑꯔꯕꯥꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯍꯨꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ IMCꯗ ꯀꯥꯔꯛꯀꯗꯕ ꯁꯦꯟꯐꯝ ꯀꯌꯥ ꯀꯥꯔꯛꯇꯕꯗꯒꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟꯗ ꯁꯦꯅꯤꯇꯦꯁꯟ ꯁꯦꯛꯁꯟꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯀꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ IMCꯒꯤ ꯂꯥꯛꯀꯗꯕ ꯏꯟꯀꯝ ꯑꯗꯨ ꯂꯥꯛꯍꯟꯗꯕꯗ ꯂꯣꯏꯅꯅ IMCꯒꯤ ꯄꯥꯋꯔ ꯑꯦꯟꯗ ꯐꯪꯁꯟ ꯃꯍꯨꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ IMC ꯑꯁꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ IMCꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯄ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟꯗ ꯁꯦꯅꯤꯇꯦꯁꯟ ꯁꯦꯛꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGO 26 IMCꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ IMCꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯂꯒ ꯂꯝꯗꯦꯡꯗ ꯂꯩꯔꯤꯕ ꯗꯝꯄꯤꯡ ꯁꯥꯏꯠ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ NGO 26 ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 9 ꯐꯥꯎꯕꯗ IMCꯗ ꯀꯥꯔꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 90,9,750ꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ NGOꯁꯤꯡ ꯑꯁꯤꯅ IMCꯗ ꯀꯥꯔꯛꯇꯅ ꯂꯩꯔꯦ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ IMCꯅ ꯀꯥꯔꯛꯄꯒꯤ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯑꯣꯏꯅ ꯀꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯨꯝꯅ IMCꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ NGOꯁꯤꯡ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯊꯝꯈꯤꯕ ꯑꯁꯤꯅ IMCꯗ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯀꯗꯕ ꯏꯟꯀꯝ ꯑꯗꯨ ꯀꯛꯊꯠꯄ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ IMCꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯇꯣꯏꯂꯦꯠꯁꯤꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯅꯣꯡꯃꯩꯕꯨꯡꯗ ꯂꯩꯕ SUWO ꯍꯥꯏꯔꯤꯕ NGO ꯑꯁꯤꯅ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯅ IMCꯗ ꯀꯥꯔꯛꯀꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯁꯨ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯃꯗꯨꯅ IMCꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ NGOꯁꯤꯡ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯊꯝꯈꯤꯕ ꯑꯁꯤ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯛꯇꯤ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯊꯑꯣꯏꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯍꯛꯆꯥꯡ ꯐꯕꯅꯤ꯫ ꯖꯣꯏꯆꯟꯗ꯭ꯔ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯦꯡꯒ꯭ꯂꯣ-ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891ꯒꯤ ꯆꯦꯌꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯍꯛꯆꯥꯡ ꯐꯕꯅꯤ꯫ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯕ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯌꯣꯝꯂꯕꯗꯤ ꯃꯤ ꯑꯗꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯂꯛꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯖꯦꯜꯒ ꯁ꯭ꯄꯣꯔꯠꯀ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯦꯀꯥꯗꯃꯤ ꯀꯣꯟꯊꯧꯖꯝꯅ ꯁꯤꯟꯕ 34ꯁꯨꯕ ꯏꯟꯇꯔ ꯍꯥꯎꯁ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠ ꯃꯤꯠ 2025 ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯌꯨꯝꯅꯤ꯫ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤ ꯑꯗꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯦ꯫ ꯒ꯭ꯌꯥꯟ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯤ ꯑꯃꯨꯛꯇꯗ ꯃꯥꯡꯍꯟꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯁꯤ ꯇꯨꯔꯥ ꯇꯨꯅ ꯃꯥꯡꯍꯜꯂꯤ꯫ ꯂꯝꯆꯠ ꯌꯥꯎꯗꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯒ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤ ꯃꯥꯡ ꯇꯥꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯀꯩꯗꯧꯉꯩꯗ ꯂꯝꯆꯠ ꯃꯥꯡꯕ ꯊꯕꯛ ꯇꯧꯔꯣꯏ ꯑꯃꯗꯤ ꯅꯤꯁꯥ ꯁꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯟꯕ ꯇꯝꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯆꯥꯎꯈꯠꯄ, ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛ ꯈꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯁꯥꯟꯅ ꯈꯔꯗ ꯋꯥꯔꯜꯗꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯒꯣꯜꯗ ꯐꯪꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯄ ꯑꯃꯗꯤ ꯏꯟꯗꯤꯌꯥꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯁ꯭ꯄꯣꯔꯠꯃꯦꯟꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫